CM Widow Pension Scheme ngasi hौदोꯛꯂꯒ nei thawak kaukhibasinggi fal haidoknaba hotnari mikhal mamangda haidokadra haibadudi khangde Chief Minister State asida lairiba mapuroiba kainakhrabi nauribi nupi singi damak Chief Minister Widow Pension Scheme State asida ngasi hौदोक्लगा nei loinana Indira Gandhi National Widow Pension amasung Disabled Pension Scheme singdasu State share haplaga lupa chamnga piragani haina Chief Minister Nongthungbam Biren phongdokhre amaromda IRB battalion ani ki personnel sing launabagi thabak haidoknaba hotnari thabak launanaba interview pangthokraba sing amasung pangthoknaba thaurang tawriba sing asisu yariba makai haidoknaba hotnagane adumakpu mikhal mamangda loinamak haidokhodra haibadudi haiba ngamde haina Chief Minister na paumi sing da phongdokhre Chief Minister Secretary ta pangthokpa paugi miphamada Chief Minister N Biren hai ngasidagi hौदोकदोरिबा Chief Minister Widow Pension asi nupi lising tarada ahanbagi oina pinaba thaurang tawre masigi damak tonganba card sagane lukhrabi amada tha amada lupa chamnga gi senpham pigane amaromda hanadagi chanaduna laklaba Indira Gandhi National Widow Pension Scheme asida hana lupa chahum tha gi oina piramba du state laingangna tha amada lupa chani gi state share hapkatlaga piba hauraga nei masigi khudong chaba se beneficiary lising tarukta ahanbagi oina pigane loinana Indira Gandhi National Disabled Pension Scheme asisu beneficiary lising amaga chahumda tha amada lupa chamnga fauba pinaba thaurang tawre masida lupa chahumna center na puthoklaga lupa chani na state laingak na puthokadabane masi Chief Minister ge sotharaba singi tengbangdagi khenabani haikhe Chief Minister na hai lamda masida lukhrabe masing hengat le amasung old age pension ahal oiraba singda piduna lakle Manipur All Age Pension Scheme gi makhada khudong chaba phangliba se punna miyoi lising omputaruk chatret ka kunthra gani pan sukhrei masigi mathakta miyoi lising taraga taruk hapkatlaga nei mapungoina pension phangdriba ahal oiraba sing masak khangdoklaga hapkadoriba nei laingak asina paikhaliba tongan ba scheme singgi kanaba miyamda phangan bahaiba se laingak ki pandam nei haukiba chahi mari makhaya sida Go to Hills amasung Go to Village ki makhada miyamgi award apa yangsinduna mengkhatpagi thabak paikhatkraba matungda khangawdana covid laisat lakpadagi matam khara lepkhibane matam khara lepluraba matungda covid ki phibam khara phagalakpaga loinana Go to Hills 2.0 hokdoktuna sangsilakpana ayamba district cover tawba loiraklei state asigi khungdangi lamda lairiba miyamgi khudong chahananaba Go to Village 2.0 ngasidagi Thawbal Moising Ground da hauragane masi tha asigi ahum amasung mangada numit humni chupna pangthokane masida tongan ba scheme gi khudong chaba sing miyamda phanganaba hotnabaga loinana laingak na paikhaliba support scheme gi makhada lemna mobile smartphone sing yanthokpa mahiroi sing gi scholarship carpentry kit sing yanthokpa Aadhaar card update tauba voter ming chanba pension scheme gi damak register tauba disability sing gi oina online certificate piba transgender singi ID card pibana chingba yaure hairiba Go to Village ki thauramase district amada mafam amada numit humni tawbada miyamda lakthok laksin gi khudong chadaba leirabasu madu mafam ama anida hangdoklaga tawnabasu khanari haikhe mahakna hai ke masigi manungga Chief Minister gi haksel gi tengbang lamgi khasna thibagi thabakna chingba yahonba vaccination camp pangthokpa amasung health camp pangthokpana chingba kaya tawgane thauramase gi manungda haksel loisangna puthokpa kaidaubai ki doino haina mingthonba covid vaccination da yumpham oiba sumang kumai amasung education department na puthokpa new education policy 2020 da yumpham oiba sumang kumai ireiba kidamak hairiba singasi utkane Go to Village manungda forest ki makhada paikhatliba trifed ki makhada lingkhaliba self help group singna puthokpa pothok sing utpa stall sing amasung handloom gi pothok sing utpa fear amasu yawgani haikhe Thabak mayam launaba thaurang tawriba amasung IRB gi personnel sing launabagi pangthokiba recruitment rally gi fal laukthoktabagi matangda pausi asina hangba wahangi paukhom piraduna Chief Minister na haikhe COVID-19 laisat laksinbadagi matam sana haidokpa ngamkhidabane yamna thuna phallasi laukthoknaba honare social media da yengbadasu masigi recruitment sing ase karamba matamda haidokadagi haina hangnarakpada khumpham khangdaba yauribani haikhe Fallasi karamba matamda haidokadage haiba chapsana haiba ngamdri mikhal mamangda haidokani haiba lepa ngamdri haina Chief Minister na makha takhi
मियोय अमगी सर्टिफिकेट अतोपा मन सिजिनदुना थबक चंगलम लई हेक ताबदा ngakningai oiba amade wahang hangningai oiba paw amada मियोय अमगी सर्टिफिकेट अतोपा मियोय अमन सिजिनदुना थबक चंगलम बदनतन सर्टिफिकेट सिजिनरंबा मियोय अदु लैखिद्रबा मतुंगदा महाकी इमुंगना लैंगा की खुदोंचाब खुदिंगमक फंगलगा असेंगबा सर्टिफिकेट की मपु अदुना वाखल लैना नादुना लैरमलै थौदोक असिगी मतंगदा सर्टिफिकेट अदुगी असेंगबा मपु ओइरिबा थौबाल डिस्ट्रिक्ट की खोंजोम पुलिस स्टेशन की मनुंग चन लैबा सापमयाई लेकाइदगी निंगोंबम कुबेरगी लोइनबी निंगोंबम पुइनवतीना सर्टिफिकेट अदुबु सिजिनरमखि हाइरिबा टेक्समयाई लेकाइदगी थोंग्राम अंगौगी लोइनबी थोंग्राम प्रमेश्वरी चीफ सेक्रेटरी डीजीपी एसपी थौबाल अमदी बीएसएफ के डायरेक्टर जनरल की मथक्ता कुबेर की इमुंगदा कंपेंसेशन पीननबा अमदी अंगौगी इमुंगना फंगलिबा पेंशन सिंह थिंजिननबा रिट पिटिशन अमा हाई कोर्ट ऑफ मणिपुर दा थारखरै हाइरिबा रिट पिटिशन अदुगे हियरिंग चथरबा मतुंगदा हाई कोर्ट ऑफ मणिपुर ना पिटिशन अदुगे रेस्पोंडेंट ओदिबा मणिपुर के चीफ सेक्रेटरी डायरेक्टर जनरल ऑफ पुलिस अमदी एसपी थौबाल दा था असिगी कुंतरुक फाउबगी मनुंगदा पाउखुम पिरकनबा खंगनख्रै अमदी रेस्पोंडेंट नंबर 1 ओइरिबा थोंग्राम प्रमेश्वरी अमदी बीएसएफ के डायरेक्टर जनरल दा सुमन थाखरै लोइनना केस असिगी मखा ताबा हियरिंग था असिगी कुंतरुक ता चथनबा मतम लेपख्रै केस असिगी मतंगदा फंगबा पाउगी मतुंगिना हौखिबा कुमजा लिसिंग अमगा चमापन मरफु हुमदोइदा पिटिशनर की मपुरोइबा निंगोंबम कुबेरगी मैट्रिक के सर्टिफिकेट सिंह थोंग्राम अंगौना लौदुना बीएसएफ के कांस्टेबल ओइना थबक चंखि लोइनना मियोय असि कुमजा लिसिंग अमगा चमापन मरफुद्रानिथोइगी आगस्ट थादा लालहौबगी एम्बुस अमदा लैखिदे अमदी सेंट्रल सिविल सर्विसेस रूल की मखादा थागी पेंशन अमदी रिटायरमेंट बेनिफिट सिंह महाकी इमुंगना फंगदुना ngasi फाउबा लाखि अमरोमदा सर्टिफिकेट तुगे असेंगबा मपु अदुदे मास्टर लोइदबसु महाकी मिंगदा अतोपा मियोइना थबक तौदुना लैखिबा मरमना लैंगा की थबक तौबा यादना लाखि सर्टिफिकेट की असेंगबा मपु ओइरिबा निंगोंबम कुबेर हाइदिबा मियोय असि हौजी हौजी वाखलगी अनाबा लैबदा नतना किडनी फेल ओइदुना लैरै महाकी अनाबाबु येंगबदा मतेंग ओइननबा बीपीएल कार्ड न चिंगबसिंग सेमननबा होनरुबदसु महाकी मिंगदा सेंट्रल सर्विसेस की थबक तौबा मरमना याददुना लैरै हेना अंगकपा ओइरिबा मना हौखिबा कुमजा 2014 गी इलेक्टोरल रोलदा थोंग्राम अंगौगी लोइनबगी मिंग अदु थोंग्राम परमेश्वरी हाइना लैरमलगसु मथंग सही फेब्रुवारी दा पांगथोकदोइबा 32 सुबा मणिपुर लेजिस्लेटिव असेंबली की मिखल मरी लेना नौना सेमलबा इलेक्टोरल लिस्टा निंगोंबम कुबेर की लोइनबी निंगोंबम परमेश्वरी हाइना याउरे अदुगा महाकी मचानुपागी मिंगना थोंग्राम अंगौगी मचानुपा थोंग्राम रंजन हाइना याउरे फिबम असिदा मरी लेनबसिंगना पुलिस वेरिफिकेशन करमना चथगिबनो हाइबा अदु वहंग अमा ओइबगा लोइनना इलेक्टोरल लिस्ट हेमबदा असोइबा अरानबसिंग याउरिबा अदु मरी लेनबसिंगना खंगबा ngamdriba si angakpa ma oiri haire इलेक्टोरल रोल द मिंग चननबगे स्पेशल समरी रिवीजन हौदोखरै लाक्लिबा चही 2022 गी अंगन बसरुक्ता पांगथोकदोरिबा 32 सुबा मणिपुर असेंबली इलेक्शन असिगा मांगोइनना इलेक्टोरल रोल द मिंग चननबा स्पेशल समरी रिवीजन कैंपेन ngarang मणिपुर के चीफ इलेक्टोरल ऑफिसर राजेश अग्रवाल ना हौदोखरै कमर्शियल एलपीजी की ममल लुपा चनी गो हुंबुद्रा हेंगतखरै मणिपुर की ओइना कमर्शियल लिक्विफाइड पेट्रोलियम गैस एलपीजी केजी 18 की ममल असी हाना लुपा लिसिंग अनिगा हुंबुद्रागा निपान पैसा यांखै पीरमबदगे ngasi सिलेंडर अमदा लुपा चनीगा हुंबुद्रा हेंगतुना लुपा लिसिंग अनिगा चहुम निफुगा निपान पैसा यांखै यौरे हाइना इंडियन ऑयल कॉर्पोरेशन दगी फंगबा पाउना हाइरे एलपीजी की ममल असी था खुदिंगी रिवाइज तौबगी सरुक अमा ओइना ngarangsu नवेंबर था हौगलकपगे ओइना रिवाइज तौबा मतमदा लैबाक पुंबगी ओइना हेंगतखिबने अदुम ओइनामक स्टेट अमगा अमगा हेंगतपगी चांग खेनबा लैरे लोइनना युमदा सिजिनरिबा साक्थोंग गैस डोमेस्टिक केजी 13.2 गे ओइनदी ममल हेंगतना अदुमक सिलेंडर अमदा लुपा लिसिंग अमगा यांखै माथोय पैसा यांखै पीरे असुमना डोमेस्टिक अमदी कमर्शियल गैस सिलेंडर अनिमकी ओइना मणिपुर योलिबा ममल असे इंडिया की मपुंग ओइना सिटी हाइबदे दिल्ली मुंबई कोलकाता चेन्नई दगी यामना हेना लैरे स्टेट असिगी ओइना गैस सिलेंडर सिंग असिदगे सेंट्रल जीएसटी चादा मापन अमदे स्टेट जीएसटी चादा मापन का इहाइनसु पाव असिना मखा तारे जज सिंह चै थांगबा पोस्ट लौथोकनबा कोर्ट ना खंगनख्रै सोशल मीडिया दा जज सिंह की मायोक्ता ngang अमसुंग चै थांगबा सिंह लौथोकनबा आंध्र प्रदेश हाई कोर्ट ना फेसबुक इंस्टाग्राम ट्विटर अमसुंग यूट्यूब ता खंगनख्रै जज सिंह की मायोक्ता वा ngang मी खरगी
matam lenpham oire haiba wafam phongdokladuna High Court asina ikai khumnaba mangba yaba posting ase thenglabada pung 33 ki manungda lauthoknaba khanganba Director General da direction pikhi loinana court asina judge singbu chai thangba post thagatliba Pans Prabhakar bu blog tongnabagi damak YouTube ta direction pikhi Chief Justice Prasant Kumar Misra amasung Justice Lalitha Kane Gantina Saba Bench amana court asina mamang chahida lakhotkhiba sumoto case amagi matangda order asi pikhibani case adu Andhra Pradesh ke ruling party ki member kharana social media da Andhra Pradesh High Court ki judge singbu kihanba amasung chai thangbagi post thagatkhibani High Court asina haukiba chahida Central Bureau of Investigation da social media da judge singi mayokta chai thangba social media post singi matangda thigatnaba yathang pikhibani haukiba October 18 da pass tawkiba order aduda bench asina CBI na thigatpa thinthavada pendaba phongdokhe aroibada tabiriba pumnamakpu thagatchari